अहानबदा अरोइबा पाउ पिजरी ngasi ayu kuki kutlai paiba singna juribam ge ningthem kuno maitei khuda changlaklaga maitei ama halam lei khul thokna bada kuki mari khunga pa ama sire district magistrate na juribam district pumba athingba thamkhre Sugnu gi mafam kharada kuki kulai paiba singna boma madi nomai kapsin duna landarakpada maitei ani sokpada gi hospital da laikana khre ngarang dagi chana ba haukiba public emergency gi chana kanglon sing kokomina miyam da khangalakle Technology da kumang chausilaba amadi atangpa makhal gi arm drone Manipur gi irang asida sizinaramba yai haina masak maming takthokning daba security force ke senior officer amana phongdorakle Manipur da laiba arm group sing amata oina punsinduna haujik thokliba lan asi thengnanaba anuba wakhalon sing puthokpiu haina Federation of Civil Society Organization Fox Manipur gi President T.S. Manihana appeal tawrakle Amadi Manipur Police ki armory dagi khulai munaba konarakliba si tawbigano thawang asida janaba singi mathakta logi oiba chapchaba action lokhalakani haina Manipur Police ki IGP Administrations ke jayantana phongdorakle